diagnostic ngasigidamakta miyamgi topic Manipuri language and classical status haibasudane madudi maruina Manipur gi loan se Manipur language se classical gi oiba adugumba classical language status da yorokadra aduga maruina yawnana basu lamdam chigi maruiba mute oibiri besing aduga loan gi lamda yamna hona jabasing kari gi site gi dum hona ga lakti lakpani adu hanana classical language status ta already taru ama yaw leba aduga handaki inau nona manga option gi basta Manipuri language yorok taba aduga khara nakna north ki side ki hara kanda Assami Bengali option gi ba aduga anak pada lebe option lakpsna mara mor kanda khara ge na mu ningdon pomningai khara mu warongningai nungai taba aduga nahangai honor posingdo aremba tai haibagumba natragana honabo alobra kaibe question sing kari sing tol tabana te aduga loan gi oiba shafu ma pirakpa kanda swai si honaba loan du da hana leiba loan du research taw leiba adwai gi ariba anouba gi thak khena hanbai kari gi puthona ba honna birba mayam aduga politically pusam su sangbra kaibe kari wafam sing tol tabana te aduna swai sita kari gi damakta no Manipur gi loan china handaki inau noba loan manga amaga classical language ni haina status pi giba identify tawgiba sigi marakta Manipuri language si kamai yawgri no haibi matang da khanana tanjani lori yengbi punam ko Sharatchandra Sharma Impact News ki manu huna taram oksari lori nga sigi damakta lengchin video pelen singi agi yet thang kang pabiri basi Chinglen Maisnam Professor Economics Department Manipur University ni ay oja Chinglen uihan taram oksari adu oja Chinglen gi oide lengchin video basi en Satyajit Chip Bureau UNI ay marup Retd busu taram oksari aduga marup Retd oida ay ne yeta thangna phamini jari basi Retd Professor CH Yashawanta Department of Linguistic Manipur University ay oja Yashawanta busu taram oksari oja Linguistic hai kanda oja swai she oja na khara henamu khara danate yam khang dorom meramdi karigumba kanda classical language hai kanda ay gi loan si ariba loan ne sakhang babagi nungai ba ma aduga ai ngangjari ba loan si classical language ki thak tu da yogre hai bagi shok thok chaba ma swai area si oja karmain tawduna kana badudi kana ba hairo godi oja kanum sakhi duri goja benefits of nasai gi classical language yorogadi kari kana bam to kana ba se dum igon kona bodi adu ai dum laktoi ni lakpagi di tawdabo shok thok chaba aduga ai hona zaman ai ne hona charakpa yawbagi nungai ba hai bagi takama oja Yashawanta classical language ma hana aipe chorokpa phibamama laksan biram tare aduga Manipur gi loan na classical language status ta yaurok tabada nungai taba ningdon pomba karai da noma koi hono hogdrabra natra karai ga noma koi matam sana thahogdrabra kai be wa ma tholok pose adoi dum e to bitare oja final remarks on please koina classical language na hairaga ngasai criteria mari ama pi kre hariba mari se maru oiba pot ama haitaragadi lising ama changa gi mamang haitare ko lising ama changa den 2000 ani sigi marakta leiba ado je 1500 ki mamang da oigadabani haiba sinaba aduga masida loan taru ama hana sangre hariba sangirba singsi classical language ni haina leire ada hariba classical language na hairak matam sidedi ko koigi India da leribo population 140 crore se masigi leriba singsi gi manungda leriba loan taruk amma leire ada loan panga amma nongna sanjale masigi miyam mamang sida aina harau jogado pako aigi Manipuri ngangba Maitelon ngangba amana ai si kaya yamna nungai gadaba aigi pride proud punamak singse legadabado ado yawhogdrabanina masidai sida ayin nungai jadaba imanaba tinaba ngangnaba sidabudi pare mapan thokragadi esmari Manipuri ne ye Maitei ne ye adi mai londi classical da changrabani haitaragadi aikoigi civilization haibama masida loinari haba hariba civilization sina lonje kaya kuirabano aduga magi script kayam karamba matam dagi laikre magi record puya haita record documentation kaya yam laikrage haiba port ama mayam na ugane ba ade masidi yam leaderable port amani haibado adu mu ngasai ge akhoi gi sidai sida kaya yam li kre criteria mari sigi manung da
ꯑꯩꯈꯣꯏꯅ ꯌꯥꯎꯍꯧꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅꯃꯛ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯃꯔꯤꯃꯛꯁꯤꯗ ꯂꯣꯏꯅꯃꯛ ꯇꯆ ꯇꯧꯔꯕꯅꯦꯕ ꯂꯣꯏꯅꯃꯛ ꯁꯣꯛꯑꯕꯅꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯕ ꯍꯥꯏꯕꯁꯤꯗ ꯔꯦꯀꯣꯔꯗ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ 1900ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯂꯩꯔꯕꯅꯦꯕ ꯃꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯜꯍꯧꯗꯕ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ 5 ꯑꯃ ꯆꯜꯂꯤꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯁꯦ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯆꯥꯎꯕ ꯃꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯃꯁꯤ ꯌꯥꯝ ꯒꯣꯜꯗꯟ ꯆꯥꯟꯁꯅꯦꯕ ꯑꯗꯨꯕꯨ ꯒꯣꯜꯗꯟ ꯆꯥꯟꯁꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯁꯦ ꯅꯥꯟꯊꯍꯧꯔꯦ ꯅꯥꯟꯊꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯒ ꯃꯈꯣꯏꯅ ꯈꯟꯅꯕꯤꯔꯛꯇꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯊꯥꯗꯕꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯂꯣꯟ 5 ꯍꯟꯗꯛꯇ ꯆꯟꯈꯤꯕꯁꯦ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯊꯦꯁꯤꯁꯀꯨꯝꯕ ꯑꯃ ꯏꯔꯒ ꯄꯤꯒꯅꯦꯕ ꯍꯥꯏꯔꯤꯕ ꯊꯦꯁꯤꯁ ꯏꯕꯁꯤꯗ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯌꯥꯎꯔꯅꯤ ꯃꯌꯦꯛꯀꯤ ꯃꯇꯥꯡꯗ ꯍꯧꯔꯛꯄ ꯔꯦꯀꯣꯔꯗ ꯑꯗꯒꯤ ꯃꯗꯨꯗ ꯅꯠꯇꯅ ꯂꯣꯟꯁꯤꯒ ꯅꯛꯅꯔꯝꯕ ꯍꯥꯏꯗꯤ ꯃꯥꯒ ꯅꯛꯅꯕꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯃꯥꯒꯤ ꯁꯤ ꯔꯨꯠꯇ ꯑꯣꯏꯕ ꯌꯥꯏ ꯃꯥꯒꯤ ꯅꯛꯅꯕ ꯃꯥꯒꯤ ꯗꯥꯏꯁꯄꯣꯔꯥ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯔꯦꯀꯣꯔꯗ ꯃꯌꯥꯝ ꯑꯗꯒꯤ ꯅ꯭ꯌꯨꯁꯃꯦꯇꯤꯛꯇ ꯂꯩꯔꯝꯕ ꯑꯗꯒꯤ ꯑꯥꯔꯀꯥꯏꯚꯁꯇ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯃꯦ ꯈꯣꯠꯂꯝꯃꯦ ꯍꯥꯏꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗ ꯂꯩ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯃꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯍꯧꯗꯕꯁꯦ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤꯗ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯍꯥꯏꯒꯗꯧꯔꯤꯁꯦ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯑꯁꯣꯏꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯍꯥꯏꯗꯣꯔꯕꯅꯦ ꯑꯩꯗꯤ ꯁꯔꯀꯥꯔꯅ ꯃꯁꯤ ꯇꯧꯍꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯊꯥꯍꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯃꯁꯤꯒꯤ ꯗ꯭ꯔꯥꯐꯁꯦ ꯃꯁꯤ 2022ꯒꯤ ꯁꯦꯞꯇꯦꯝꯕꯔ 1ꯗ ꯁꯕꯃꯤꯠ ꯇꯧꯋꯦ ꯉꯁꯥꯏꯒꯤ ꯃꯗꯨꯗ ꯌꯥꯎꯕ ꯕꯣꯗꯤꯗꯨꯅ ꯃꯥꯒꯤ ꯗ꯭ꯔꯥꯐꯁꯤ ꯑꯩꯃꯨꯛ ꯍꯟꯖꯔꯛꯀꯦ 2020ꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯁꯕꯃꯤꯠ ꯇꯧꯋꯦꯕ ꯑꯗꯨ ꯉꯁꯤ ꯁꯦꯞꯇꯦꯝꯕꯔ ꯂꯥꯟꯈ꯭ꯔꯦ ꯆꯍꯤ 2ꯅꯦꯕ ꯀꯔꯤ ꯆꯍꯤ 2 ꯇꯨꯝꯗꯅ ꯂꯩꯔꯤꯅꯣ ꯑꯗꯨꯒ 2020 ꯍꯥꯏꯗꯣꯔꯣ 2022 ꯍꯥꯏꯗꯣꯔꯣ ꯅꯠꯇꯦ 2020ꯒꯤ 2024 ꯅꯤꯀꯣ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯑꯗꯨꯗꯤ 2022ꯒꯤ ꯁꯦꯞꯇꯦꯝꯕꯔ 1ꯗ ꯃꯁꯤ ꯁꯕꯃꯤꯠ ꯇꯧꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯁꯦꯞꯇꯦꯝꯕꯔ ꯑꯣꯏꯈ꯭ꯔꯦꯀꯣ 2000 ꯍꯦꯛ ꯂꯣꯏꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯆꯍꯤ 2ꯅꯦꯕ ꯆꯍꯤ 2ꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯀꯔꯤ ꯇꯧꯗꯅ ꯂꯩꯍꯧꯗꯅ ꯃꯁꯦ ꯊꯥꯗ꯭ꯔꯤꯅꯣꯕ ꯑꯗꯨ ꯐꯝꯈꯤꯕꯗꯨꯗꯤ ꯖꯨꯂꯥꯏ 25ꯗ ꯐꯝꯕꯅꯦꯕ ꯍꯥꯏꯔꯤꯕ ꯐꯝꯕꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯂꯤꯡꯒ꯭ꯋꯤꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯤꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CIL and others ꯌꯥꯎꯅꯦꯕ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯀꯗꯧꯔꯤꯕ ꯄꯣꯠꯇꯣ ꯊꯥꯒꯠꯇ꯭ꯔꯦ ꯊꯥꯒꯠꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯅꯥꯅ ꯌꯥꯎꯔꯛꯀꯅꯤ ꯀꯅꯥꯅ ꯈꯟꯅꯒꯗꯒꯦꯕ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯉꯥꯡꯅꯩꯗꯅ ꯍꯥꯏꯗꯤ ꯂꯣꯇꯔꯤ ꯐꯥꯎꯒꯦ ꯍꯥꯏꯔꯗꯤ ꯇꯤꯀꯦꯠ ꯀꯛꯀꯗꯧꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯇꯤꯀꯦꯠꯁꯨ ꯀꯛꯇ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯃꯨꯛ ꯀꯔꯤ ꯄꯟꯕ ꯌꯥꯏꯒꯦꯕꯨ ꯐꯣꯝꯁꯨ ꯁꯕꯃꯤꯠ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯐꯪꯗꯒꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯔꯤꯗꯤ ꯑꯩꯗꯤ ꯑꯊꯣꯔꯤꯇꯤ ꯃꯁꯤꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯀꯥꯡꯕꯨꯗꯣ ꯃꯗꯨꯅꯤ ꯑꯗꯣ ꯃꯁꯤꯗ ꯁꯔꯀꯥꯔꯅ ꯃꯈꯣꯏꯕꯨ ꯁꯝ ꯀꯥꯏꯟ ꯑꯣꯐ ꯃꯈꯣꯏꯗ ꯑꯦꯛꯁꯟ ꯂꯧꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯑꯩꯗꯤ ꯊꯝꯅꯤꯡꯉꯦꯕ ꯑꯣꯀꯦ ꯂꯧꯐꯝ ꯊꯣꯛꯄꯅꯦ ꯑꯗꯨꯒ ꯂꯧꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯤꯅ ꯀꯣꯏꯁꯟꯅꯤ ꯂꯧꯐꯝꯗꯤ ꯊꯣꯛꯄꯗꯨꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨꯅꯤ ꯑꯣꯖꯥ 2022ꯒꯤ ꯁꯦꯞꯇꯦꯝꯕꯔ 1ꯁꯦ ꯁꯤꯐꯧꯗ ꯄꯤꯔꯛꯑꯣ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯋꯥꯏꯗꯒꯤ ꯅꯣꯇꯤꯁ ꯊꯣꯛꯂꯛꯈꯤꯕ꯭ꯔꯥ ꯑꯣꯖꯥꯒꯤ ꯑꯣꯖꯥ 2022ꯒꯤ ꯁꯦꯞꯇꯦꯝꯕꯔ 1 ꯍꯥꯏꯔꯤꯁꯤ ꯑꯣꯖꯥ 2022ꯒꯤ ꯁꯦꯞꯇꯦꯝꯕꯔ 1ꯁꯤꯗ ꯉꯁꯥꯏꯒꯤ ꯗ꯭ꯔꯥꯐꯀꯤ ꯀꯩꯅꯣꯁꯦ ꯁꯕꯃꯤꯠ ꯇꯧꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯒ ꯇꯥꯔꯤꯛ ꯑꯁꯨꯛꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯕꯃꯤꯠ ꯇꯧꯔꯛꯑꯣ ꯍꯥꯏꯕ ꯑꯁꯣꯝꯒꯤ ꯁꯦꯟꯇꯔꯒꯤꯗꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦꯕ ꯑꯗꯨ 2022ꯒꯤ ꯒꯦꯠ ꯍꯥꯡꯉ ꯊꯝꯈ꯭ꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁꯕꯃꯤꯠ ꯇꯧꯔꯛꯑꯣ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯗꯅ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯥꯐꯀꯤ ꯕꯣꯗꯤꯁꯤꯅꯗꯤ ꯁꯕꯃꯤꯠ ꯇꯧꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯇꯥꯔꯤꯛ ꯑꯁꯨꯛꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯕꯃꯤꯠ ꯇꯧ ꯍꯥꯏꯕꯒꯤꯗꯤ ꯁꯦꯟꯇꯔꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇ ꯔꯤꯁꯦꯟꯠꯂꯤ ꯖꯨꯂꯥꯏ 25ꯗ ꯇꯧꯈꯤꯕ ꯃꯤꯇꯤꯡꯗꯣ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯦ ꯊꯥꯔꯝꯗꯕꯒꯤ ꯋꯥꯅꯦꯕ ꯖꯨꯂꯥꯏ 2024ꯒꯤ ꯑꯗꯨꯗ ꯐꯝꯈꯤꯕ ꯆꯍꯤ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯖꯨꯂꯥꯏ 25ꯗ ꯐꯝꯈꯤꯕꯗꯨꯅ ꯍꯟꯗꯛꯀꯤ ꯂꯣꯟ 5ꯁꯤ ꯌꯥꯎꯔꯛꯏꯅꯦꯕ ꯑꯣꯀꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯅ ꯊꯥꯔꯝꯗꯕꯒꯤ ꯋꯥꯅꯦ ꯑꯣꯖꯥ ꯑꯣꯖꯥꯅ ꯍꯦꯛ ꯍꯟꯕꯗꯩ ꯍꯧꯔꯁꯤ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯖꯥ ꯌꯥꯁꯋꯟꯇꯅ ꯍꯥꯏꯕꯤꯔꯤꯁꯦ ꯊꯥꯔꯝꯗꯕ ꯍꯥꯏꯕꯤ ꯋꯥꯐꯝꯁꯤꯗꯅꯤ ꯀꯃꯥꯏꯅ ꯊꯥꯍꯧꯗꯕꯖꯥꯠꯅꯣ ꯊꯑꯣꯏꯅ ꯊꯥꯗꯕꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯊꯥꯗꯅꯕ ꯁꯤꯜꯂꯕꯖꯥꯠꯂꯥ ꯀꯥꯏꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯖꯥꯠ ꯊꯣꯛꯂꯛꯏꯁꯦ ꯅꯠꯇ꯭ꯔꯒꯅ ꯏꯔꯥꯡꯁꯤꯅ ꯀꯩꯅ ꯍꯥꯏꯔꯀꯥꯟꯗ ꯏꯔꯥꯡꯁꯤꯗ ꯂꯣꯟꯒꯤ ꯀꯔꯤ ꯈꯔ ꯈꯜꯍꯧꯗꯕꯖꯥꯠꯂꯥ ꯍꯥꯏꯕ ꯑꯃ ꯇꯧꯕꯗꯤ ꯏꯔꯥꯡꯁꯤ ꯃꯔꯨꯑꯣꯏꯅ ꯂꯣꯏꯁꯤꯟꯕ ꯏꯔꯥꯡꯁꯤ ꯊꯦꯡꯅꯕ
ꯁꯣꯛꯅꯕ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯍꯜꯂꯛꯄꯅꯤꯅ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯑꯣꯖꯥ ꯊꯥꯔꯝꯗꯕ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯇꯥꯀꯥꯟꯗ ꯑꯣꯖꯥ ꯀꯃꯥꯏꯅ ꯎꯕꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯔꯀꯥꯟꯗ ꯑꯩ 9ꯁꯤꯕ ꯁꯦꯗꯨꯜꯒꯤ ꯀꯔꯤꯒꯤ ꯁ꯭ꯋꯥꯏꯒꯤ ꯍꯥꯏꯗꯤ ꯏꯍꯧꯁꯤꯡ ꯀꯔꯤꯁꯤꯡꯗꯤ ꯑꯗꯨꯝ ꯂꯩꯗꯤ ꯂꯩꯈ꯭ꯔꯦ ꯆꯠꯂꯛꯄꯒꯤ ꯋꯥꯐꯝ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯔꯥꯎꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯅꯤꯄꯨꯔꯗꯒꯤ ꯍꯣꯠꯅꯕ ꯍꯥꯏ ꯀꯥꯟꯗ ꯁ꯭ꯋꯥꯏꯁꯦ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯆꯨꯝꯕ ꯅꯠꯇ꯭ꯔꯒ ꯆꯨꯝꯕ ꯂꯥꯟꯕꯗꯨꯅ ꯑꯃꯨꯛ ꯁ꯭ꯋꯥꯏꯁꯦ ꯈꯤꯇꯪ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟꯗ ꯊꯝ ꯇꯥꯔꯦ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯅ ꯏꯍꯥꯟ ꯍꯥꯟꯕ ꯄꯥꯔꯂꯥꯃꯦꯟꯇ ꯋꯥ ꯉꯥꯡꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯇ ꯌꯥꯎꯍꯟꯕꯒꯤ ꯋꯥꯐꯝꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯊꯝꯃꯤ ꯍꯥꯏ ꯑꯣꯖꯥ ꯁ꯭ꯋꯥꯏꯗ ꯊꯥꯍꯧꯗꯕ ꯍꯥꯏ ꯀꯥꯟꯁꯤꯗ ꯊꯥꯍꯧꯗꯕ ꯍꯥꯏꯕꯁꯤ ꯀꯥꯏꯟ ꯑꯣꯐ ꯅꯦꯒ꯭ꯂꯤꯖꯦꯟꯁ ꯑꯣꯏꯅ ꯂꯧꯕ ꯌꯥꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯝꯋꯦꯌꯔ ꯗꯤꯂꯦꯁꯦ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤꯀꯣ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟꯕ ꯏꯔꯥꯡ ꯑꯃ ꯁ꯭ꯋꯥꯏꯁꯨ 2023 ꯍꯧꯔꯛꯄꯅꯤ ꯃꯇꯝꯒꯤꯗꯤ ꯑꯗꯨꯝ ꯂꯩꯕ ꯖꯥꯠꯂ ꯊꯥꯒꯦ ꯍꯥꯏꯔꯗꯤ ꯊꯥꯍꯧꯗꯕꯁꯦ ꯑꯣꯖꯥ ꯊꯥꯍꯧꯗꯕ ꯍꯥꯏ ꯀꯥꯟꯗ ꯑꯣꯖꯥ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯁꯤꯅꯤ ꯃꯁꯤ not only ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯈꯛꯀꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯍꯤꯔꯝ ꯃꯌꯥꯝꯗꯁꯨ ꯃꯁꯤ ꯃꯇꯤꯛ ꯊꯣꯛꯑꯦ ꯑꯣꯀꯦ ꯂꯣꯟꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯅꯠꯇꯕꯗ ꯑꯇꯣꯞꯄꯗꯁꯨ ꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯀꯣꯚꯤꯗꯀꯤ पुथौब मैम पुथौब है तौदब थब मैम पुथौब पेंडिंग मैम मरोल लोन लेरे अखोई भाइलेंस नुटी नुमित खुदिंगी अखोइना सानरीब अखोई इशू वारी अखोई डिस्कशन अखोई तौनरीब मनुंग हुनदा अखोइना पुथौब मैम सिजु सिगी वारी सिदी ओनली अखोइना हंदकी अगस्त की मागी तांग कुन सिगी लोन की नुमित सुंबदा हाइफेट तौरमदु नतना अतैदि अतोपगी नुमित लोई ओइखरबने अदुना मसिगी अखोई तजायम फंगिदे अदुबो हारिबा सिगी अखोई अगस्त की सिगी मागी लोन की नुमित लाकपा मतमदा हंदक्ति सुय सुयदना मणिपुर लोन से मसी अखोई क्लासिकल लैंग्वेज लौथोरकपदा सोयदना यावरनी हाइबगी थाजबसे मसी हुजुजिकी अखोई दायसभागी MP ओबिरिबा अखोई लेसे मसना जावबा मा मसामनसु मसी अखोई लैगिबसे मसी अखोई उग्रेदनाको अदुगा मसी यावरक्तब मतमदा ख्वाइदगी हेना सोक नुंगाइतबदुसु मोंदा फावी हाइदना हाइबसि मजो कोइन उरे अदगी मासी अदु मथक्ता पार्लियामेंट की मागी ऑफिशियल की मागी लैंग्वेज की कोई कमिटी में लेदना को अदुगिसु आई मेंबर ओइन खल्ले तोन तोन कमिटी मैम लै अदुग मदुगी कमिटी दुगी चेयरमैन दुदी मदुदी मणिपुर फजन मसखंगिबा होम मिनिस्टर अमित शाहना हानसु ओय हंदकसु दुम ओयदना को ओके अदु लोन की मतंग हाइरागदी मसिदे कोई होम मिनिस्टर का या मै लेनबा अदु मणिपुर की लेरिबा फेमसि लोइना अदु उबनिना सिगी अखोई हंदकी सैदा यौफम थोपा अमा कोई याउद्रिसे होय अते अते कोइना सेंट्रल स्पॉन्सर स्कीम दा करिदा कोइना थागल होदबगी अदि मतम चाना कोगी चे चांग पिसल होदबा अदि टेक्निकल प्रॉब्लम याम दुना मरम मोदना रुपा करोड़ लिसिंग लिसिंग मांग बुदु दि मांगजरसनु को एनर्जी स्टगा मांगिसे इन टर्म्स ऑफ करोड़ लिसिंग दने बको अदुदि भाइलेंस नि हाइनी अमनु हाइनी अमा मयाम लेग्रे अदुबु सिगुंबा कोगी मागी मागी हुजुजी कोगी मणिपुरना अखोगी टॉप मोस्ट प्रायोरिटी ओरिबसिंगी मक्ता अमा ओरिसी मागी लमदमजी कनबा अदगी को येलहोमी कनबा अदगी मागी फुरूप की सक्तम अदगी नाट फजरगबा कोई नाट सक्तम पुनमक्सी मसी कनबगी मसीगी इहोमसु लिसांगसिना लोइनरगा लाकिबा अमनेबा कोइस अदगी लोन की मतंग लागसु अखोई लोन से भारत की नेपाल सुबा शेड्यूलदा चलन भोनबदा मदुदा पार्लियामेंट की मनुंग अमसु मपानदा मसिते तोराइबे स्ट्रगल सी 1953 दैने नद्रको अखोई से कयामना कोई क्लासिकल लैंग्वेज दा चनबा मसिगी मरुओइबसी मसिदी याम लिंगिदे खोदी फावरबने अखोइना हाना फावद्रिङैदा मपानगी लोकसभा की MP अनि त्रिपुरादगी कागिबा अदुम MP अनिदुना 1953 दा लोकसभा दा पुखलकांदा मणिपुरी लोन भारत की नेपाल सुबा सेलु चलंगदमनेना अथाइदगी हाइबा होरकरबने अदे मथंग लाक्तना तौदना दुम लाए लाखरे म्यांगी सगल लेप्ते लेपक्तबदुना 1992 की अदुगी अगस्त ओरमनी या 1992 अदु मदुगी 1992 की ममांगसी आंग पफंगना कोगी मणिपुर लोन भारत की नेपाल सुबह से दुल चलगदबनी हाइबसिगी मसिगी यौसी पार्लियामेंट की मनुंगदसु तौई मपानदसु तौई अदुगा यामना अखोगी पुनिंग चिंचनिंगा ओइबा याम इंटरेस्टिंग ओइबा फैक्ट अमदि करिनो हाइदा मणिपुर लोन नेपाल सुबह शेड्यूल दा चलहनगनी हाइबगी यौसे मसी लेवाक्स दे लेरिबा अखोगी मागी इलेक्टेड रिप्रेजेंटेटिव्स मैमा अदगी दलादलगी खेनबा मसिना कांग्रेस मसिना BJP खेनबा लेतना अमतोयना कोगी सॉलिडरिटी उलगा सौगतकिबसे मसिगी यौसिंगी मरक्ता मणिपुर लोन सी यामना तांगबा मने हाइदी सॉलिडरिटी याम फंगबा हाइतारेको हेक्ता कोइ हे पुतो मतमदा हेक्ता कोइ मदुगी दमता कोइ खुद थांगतना लेपी हाइदना मसामंगना कोइगी सही साइन तौबसे मसी कोइगी लोन द थोकी
ꯑꯗꯨꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯗꯤꯄ꯭ꯂꯣꯃꯦꯁꯤꯁꯨ ꯑꯗꯨꯝ ꯀꯜꯂꯦ ꯍꯥꯏꯗꯤ ꯅꯦꯄꯥꯂꯤꯁꯨ ꯆꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯏꯍꯧ ꯃꯌꯥꯝ ꯂꯩꯈꯤꯕ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ 1992ꯒꯤ ꯏꯍꯧꯁꯤ ꯌꯥꯝ ꯀꯜꯂꯦ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯃꯥꯡꯁꯤꯗꯩꯗ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯣꯇꯦꯁ ꯃꯈꯜ ꯃꯈꯜ ꯇꯧꯋꯦꯕ ꯄ꯭ꯔꯣꯇꯦꯁꯁꯤ ꯆꯔꯥ ꯍꯦꯟꯕ ꯇꯧꯏ ꯑꯗꯒꯤ ꯙꯔꯅꯥ ꯇꯧꯏ ꯑꯗꯒꯤ ꯂꯦꯞꯇꯦ ꯑꯗꯨꯒ ꯆꯨꯝꯅ ꯈꯛꯀꯤ ꯙꯔꯅꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯋꯥꯀꯠ ꯃꯤꯐꯝ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝꯁꯤꯗꯩꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤ ꯃꯌꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯡꯗꯒꯤ ꯂꯥꯛꯄ MP ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯙꯔꯅꯥꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯉꯦꯕ ꯑꯩꯁꯨ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯅ ꯏꯟꯇꯔꯄ꯭ꯔꯦꯇꯔ ꯑꯣꯏꯈꯤꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯁꯤꯟꯕ ꯖꯒꯥꯗꯨꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯗ ꯂꯥꯛꯏꯕꯁꯤꯡꯁꯤ ꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯆꯥꯎꯔꯕ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯂꯥꯛꯄ MP ꯑꯗꯒꯤ ꯁꯥꯎꯠ ꯂꯣꯝꯗꯒꯤ ꯂꯥꯛꯄ MP ꯕꯦꯡꯒꯣꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄ MP ꯃꯌꯥꯝꯁꯤ ꯌꯥꯎꯋꯦ ꯑꯗꯒꯤ ꯃꯅꯨꯡꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯁꯣꯝꯅꯥꯊ ꯆꯦꯇꯔꯖꯤꯅꯆꯤꯡꯕ ꯌꯥꯝ ꯃꯃꯤꯡ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤꯌꯟ ꯑꯗꯒꯤ VP ꯁꯤꯡ ꯕꯤꯖꯨꯅꯥꯊ ꯄ꯭ꯔꯇꯥꯞ ꯁꯤꯡ ꯑꯗꯒꯤ ꯏꯟꯗ꯭ꯔꯖꯤꯠ ꯒꯨꯞꯇꯥ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯗ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯍꯧꯁꯤ ꯇꯧꯗꯅ ꯃꯅꯤꯄꯨꯔ ꯂꯣꯟ 14ꯁꯨꯕ ꯁꯦꯗꯨꯜꯗ ꯆꯜꯍꯟꯕꯁꯤ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏ ꯁꯣꯂꯤꯗꯔꯤꯇꯤ ꯑꯃ ꯐꯪꯉꯒ ꯆꯪꯍꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯖꯪꯁꯨ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯖꯔꯀꯥꯟꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯑꯆꯨꯝꯕ ꯗꯤꯃꯥꯟꯁꯤꯡꯁꯦ ꯃꯁꯤ ꯃꯊꯟꯇ ꯑꯩꯈꯣꯏ ꯁ꯭ꯄꯣꯟꯇꯦꯅꯁ ꯑꯣꯏꯅ ꯐꯪꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯍꯧꯕꯨ ꯌꯥꯎꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯗꯤꯃꯥꯟ ꯑꯃꯠꯇ ꯐꯪꯗꯕꯒꯤ ꯄꯣꯠꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯎꯔꯒ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯒꯣꯔꯃꯦꯟ ꯑꯣꯏꯁꯤꯅꯨ ꯗꯦꯜꯂꯤꯗ ꯑꯣꯏꯕ ꯃꯅꯤꯄꯨꯔꯁꯤ ꯑꯗꯨꯝ ꯂꯤꯁꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯦꯒ꯭ꯂꯦꯛ ꯇꯧꯔ ꯂꯥꯛꯄꯁꯦ ꯃꯁꯤ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯅꯦꯒ꯭ꯂꯦꯛ ꯇꯧꯏ ꯍꯥꯏꯕꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯧꯕꯁꯤ ꯂꯣꯟꯒꯤꯁꯤꯗꯁꯨ ꯑꯃꯅꯦ 1953ꯗ ꯃꯁꯤ ꯁꯦꯗꯨꯜꯗ ꯆꯟꯕ ꯌꯥꯔꯦ ꯍꯥꯏꯗꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯃꯛꯇꯗ ꯄꯨꯊꯣꯛꯈ꯭ꯔꯕ ꯄꯣꯠꯁꯤ 1992 ꯉꯥꯏꯔꯤꯅꯦꯕ ꯂꯤꯁꯥꯡꯁꯤꯅ ꯑꯗꯨꯁꯨ ꯉꯁꯥꯏꯒꯤ ꯃꯣꯃꯦꯟ ꯑꯃ ꯇꯧꯔꯀꯥꯟꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ MP 210ꯒꯤ ꯃꯊꯛꯇ ꯁꯍꯤ ꯈꯣꯝꯗꯅ ꯃꯣꯏ ꯃꯁꯥꯃꯛꯅ ꯌꯥꯖꯔꯦꯅ ꯁꯥꯏꯟ ꯇꯧꯗꯅ ꯃꯗꯨꯗ ꯄꯤꯁꯜꯂꯕ ꯑꯗꯒꯤ ꯃꯄꯥꯟꯗꯁꯨ ꯑꯉꯛꯄ ꯃꯈꯜꯒꯤ ꯏꯍꯧ ꯃꯅꯤꯄꯨꯔꯗꯁꯨ ꯉꯁꯥꯏꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯗ ꯑꯉꯛꯄ ꯃꯈꯜꯒꯤ ꯏꯍꯧꯁꯤ ꯇꯧꯔꯀꯥꯟꯗ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯖꯃꯟ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯏꯈꯦꯡꯅ ꯁꯣꯔꯣꯛꯇ ꯇꯥꯈꯤꯕ ꯑꯗꯨꯒꯤ ꯏꯈꯦꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯅ ꯐꯪꯈꯤꯕ ꯑꯃꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯔꯕ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯃꯁꯤ 14ꯁꯨꯕ ꯁꯦꯗꯨꯜꯗꯗꯤ ꯆꯟꯈ꯭ꯔꯦ ꯃꯤꯌꯥꯝꯒꯤ ꯏꯍꯧꯒ ꯂꯣꯏꯅꯅ ꯑꯗꯣ ꯃꯁꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯁ꯭ꯇꯦꯇꯁꯇ ꯃꯁꯤꯗ ꯍꯥꯞꯄꯤꯌꯨ ꯃꯁꯤꯗ ꯍꯥꯞꯐꯝ ꯊꯣꯛꯏ ꯍꯥꯏꯕꯒ ꯇꯥꯛꯁꯜꯂꯛꯄꯁꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯀꯨꯏꯔꯦꯕ ꯍꯥꯏꯗꯤ ꯃꯁꯤ ꯌꯥꯝ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯁꯤ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯃꯁꯤ ꯊꯥꯛꯇ ꯊꯝꯒꯗꯕꯅꯤ ꯍꯥꯏꯁꯤ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯊꯥꯛꯇ ꯄꯨꯈꯠꯂꯛꯏꯕꯁꯤꯡꯁꯤꯗꯤ ꯃꯣꯏꯁꯦ RIP ꯇꯧꯕꯒꯤ ꯐꯤꯕꯝ ꯂꯩꯔꯛꯄ ꯈꯔꯁꯨ ꯌꯥꯎꯔꯤ ꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯃꯤꯡ ꯆꯠꯂꯤꯕ ꯁꯪꯁꯀ꯭ꯔꯤꯠꯁꯤꯁꯨ RIPꯒꯤ ꯊꯥꯛꯇ ꯂꯩꯔꯕꯅꯦ RIPꯗꯤ ꯀꯟꯗꯣꯂꯦꯟꯁꯁꯦ ꯁꯤꯒꯤ ꯊꯥꯛꯇ ꯂꯩꯁꯜꯂꯛꯑꯕꯅꯦ ꯑꯗꯨꯅ ꯉꯥꯡꯅꯕ ꯃꯤ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯃꯥꯒꯤ ꯁꯦꯟꯁꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ 23,000ꯒꯨꯝꯕꯗꯪ ꯉꯥꯡꯉꯤ ꯍꯥꯏꯗꯨꯁꯨ ꯐꯖꯅ ꯉꯥꯡꯉꯤꯕ꯭ꯔꯥ ꯉꯥꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯅꯪꯒꯤ ꯏꯃꯥ ꯂꯣꯟꯁꯤ ꯑꯍꯥꯟꯕꯁꯤ ꯀꯔꯤ ꯂꯣꯟ ꯑꯣꯏꯅ ꯉꯥꯡꯉꯤ ꯍꯥꯏꯁꯤꯗꯩꯗ ꯑꯩ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤꯅ ꯑꯩ ꯑꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯈꯔ ꯉꯥꯡꯕꯁꯤ ꯑꯗꯨꯅꯤ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤꯗꯅ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ 2011ꯒꯤ ꯁꯦꯟꯁꯁꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯤꯑꯣꯏ 1.8 ꯃꯤꯂꯤꯌꯟ ꯁꯤ ꯉꯥꯡꯉꯤꯕꯅꯦꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ 19,000,000ꯒꯤ ꯃꯌꯥꯁꯤ ꯉꯥꯡꯉꯤꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ 19,000,000ꯒꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯑꯇꯩ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯑꯗꯩ ꯑꯇꯩ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯦꯡꯉꯒꯗꯤ ꯃꯁꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏ 30-35 ꯍꯥꯏꯔꯤꯁꯤ ꯁꯤ ꯃꯅꯨꯡꯁꯤꯗꯩꯗ ꯑꯃꯈꯛꯇꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯃꯁꯤ ꯃꯃꯥ ꯂꯣꯟ ꯑꯣꯏꯅ ꯉꯥꯡꯗꯕꯁꯤ ꯑꯃꯈꯛ ꯂꯩ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯂꯛꯁꯗꯤꯞ ꯈꯛꯇꯗꯅꯦ ꯐꯪꯗꯕ ꯁꯤ 2011ꯒꯤ ꯋꯥꯅꯤꯀꯣ ꯑꯇꯩ ꯁ꯭ꯇꯦꯠ ꯂꯣꯏꯅꯃꯛꯇ ꯐꯪꯉꯦ ꯑꯗꯣ ꯃꯁꯤꯗ ꯌꯥꯝ ꯉꯛꯏꯗꯤ ꯍꯟꯗꯛꯀꯤ 2021ꯒꯤ ꯁꯦꯟꯁꯁꯁꯤ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯛꯁꯗꯤꯞꯁꯨ ꯑꯗꯨꯝ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯁꯤꯒꯤ ꯂꯣꯟꯁꯤ ꯂꯤꯁꯥꯡꯁꯤꯅ ꯆꯍꯤ ꯂꯤꯁꯥꯡ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯈ꯭ರೆ ꯑꯁꯤ ꯆꯠꯊꯔꯛꯄꯁꯦ ꯉꯁꯤꯐꯥꯎꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯇꯁ ꯃꯌꯥꯝꯗ ꯂꯩꯅꯔꯤꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯤ ꯇꯥꯗꯕ ꯑꯃꯅꯦꯕ ꯑꯗꯨ ꯃꯁꯤ ꯆꯞ ꯆꯥꯅ ꯐꯤꯕꯝ ꯊꯣꯛꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯂꯣꯟꯗ ꯆꯜꯂꯒꯗꯤ ꯃꯁꯤꯒꯤ ꯕꯖꯦꯠꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯄꯣꯔꯠ ꯄꯤꯕꯁꯦ ꯃꯁꯤ ꯐꯖꯅ ꯄꯤꯌꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯤꯡꯈꯠꯆꯕ ꯌꯥꯏ ꯇꯣꯉꯥꯟꯕ ꯁ꯭ꯇꯗꯤ ꯁꯦꯟꯇꯔ ꯂꯤꯡꯈꯠꯇꯅ ꯃꯁꯤ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯅꯅꯕ ꯁ꯭ꯇꯔꯦꯡꯊꯟ ꯇꯧꯅꯅꯕ ꯑꯗꯩ ꯇꯨꯡ ꯀꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯁꯥꯡꯗꯣꯛꯍꯟꯅꯅꯕꯒꯤ ꯊꯕꯛꯁꯤꯗꯤ ꯕꯖꯦꯠꯅ ꯕꯦꯀꯤꯡ ꯇꯧꯗ꯭ꯔꯕ ꯄꯣꯂꯤꯁꯤꯅ ꯕꯦꯀꯤꯡ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯦꯕ ओके हेनाबदी क्लासिकल लैंग्वेज स्टेटस संगबदुनी तवे अदवाइदगी चाउथोक चाबा लोन लिरे हाइबगी अदवाइगी करिगी अखोइना
ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯖꯕꯗꯨ ꯑꯗꯨꯏ ꯃꯅꯨꯡꯉꯥꯏꯗꯨ ꯃꯄꯨꯡ ꯐꯥꯍꯟꯗꯕꯒꯤ ꯑꯃ ꯈꯛꯇꯪꯗꯤ ꯍꯥꯏꯖꯔꯝꯒꯦ ꯕꯖꯦꯠꯀꯤꯗ ꯑꯃ ꯈꯛꯇꯪ ꯂꯥꯁ 3 years ꯈꯛꯇ ꯁꯪꯁꯀ꯭ꯔꯤꯠꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯕꯗꯣ ꯁꯪꯁꯀ꯭ꯔꯤꯠꯁꯤ ꯑꯣꯜꯃꯣꯁ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯌꯤꯡ ꯑꯃꯅꯦꯕ ꯗꯥꯏꯌꯤꯡ ꯃꯇꯝ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯤꯔꯕ ꯂꯣꯟ ꯌꯥꯎꯔꯨꯔꯦ ꯉꯥꯡꯕꯤꯅꯕ ꯂꯩꯔꯛꯇꯕꯗꯒꯤ ꯑꯗꯣ ꯃꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 3 ꯈꯛꯇ ꯂꯨꯄꯥ ꯀꯔꯣꯔ 495 ꯊꯥꯗꯩꯌꯦꯕ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯕꯖꯦꯠꯇ ꯑꯗꯣ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗ ꯂꯨꯄꯥ ꯀꯔꯣꯔ 53 ꯐꯥꯔꯁ ꯏꯟꯁꯇꯣꯜꯃꯦꯟ ꯑꯣꯏꯅ ꯈꯔ ꯂꯥꯛꯑꯦ ꯀꯥꯏ ꯍꯥꯏꯕꯗꯨꯗꯤ ꯅ꯭ꯌꯨ ꯏꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯔꯤꯖꯅꯦꯜꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟꯁꯤꯡꯁꯦ ꯆꯥꯎꯈꯠꯆꯅꯅꯕꯒꯤ ꯃꯁꯨ ꯀꯟꯅꯅꯕꯒꯤ ꯈꯔꯡꯈꯩ ꯑꯩꯈꯣꯏꯒꯤ ꯄꯤꯔꯛꯄ ꯑꯗꯨꯗꯤ ꯑꯇꯩꯗꯁꯨ ꯄꯤꯌꯦꯕ ꯑꯗꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯁꯤꯡꯒꯤ ꯃꯔꯛꯇ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯤꯗꯨꯅ ꯕꯖꯦꯠꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ budgetary allocation se atai da supi tamil gi pi atai budget ki figure sik do ai sida loina ai collection di torga lai adu panjara roi okay thamjaning badi akoi manipur gi lord si su masi jo akoi gi magi prithvi gi oina maling chanari besidi yenga di akoi su nongmadi akoi gi loi gi ya bagi mai punsi je tanjal pagi adu gi dying magi language sing gi marta yorok pa ya bai film si lerak pa dai ri ba mu oi bani na masibu kan bai besa masi apunba india gi idea of india do madu kan ba pamagadi akoi manipur gi priority pm toi adu madu pisal lodaba pikal lodaba mayam dudi magi semdok sim jawa ngak tani na okay semdok jawa ngak tani bi hogdre na doi da khangta khangla lakchen ba khangta thada putun sub de bane Chinglen thank you marup Satyajit maruina ngasai gi poche yahogdaba gi potum di maidam pubiro thahogdaba ido thahogdaba area dum pubiro adu maruina protest kari gi loan ki kari hare kan dene oja Chinglen nang sai thambirak pa yamuru ba singdo adu ko Satyajit lak chaning bana li ba hare kan da 1500 ki mamang 2000 kai hare kan chwai gi matang tadi akhoi manipuri gi su puya haibum su le ringa si ayeng ba singda maru na table da thamjeri se maru Satyajit gi mangda puya yauri phi aseng bam gi mathak thammi se adu ko maru na ngasi di swai da ising thakpagi na thak coffee thakpagi panelist la kan da ising sing thamba coffee thamba cha thamba dum tawbudi ngasi di table check sengal la sina sengna te tho kan karim thamdre puya bu kai khumna jabuduni maru Satyajit maru na thawk da buduma amana akoi gi record harak pa kan da record ki matang ama adu kari gum kan da Chinglen thambirak da hojik se thawk da ba nang hok da ba do yaw yon ge haibagi yahon ge haradi haiba har thamak panina ojan thambana golden chance am dimang re habni kamai thamin nge chetje ojani ne yam present thambi khe ko adu bu handak ki sidi akhoi gi se angang se phajana exam se paraba sum khan ba ko ojan thambi khe dwaina exam se phajana paraba lekai na support tawdana khotana adu ga first tarak pe yai haina khalaga leiba angang se adu dosa sina ma sina form se submit tawdaba madugi phibum se masi situation sini mayam na hainari okay masida akoina haijadina akoigi language ma marak sista india si akoina sum yeng matam da akoina hana 2004 se the government of india hana at schedule the label language ma amsi ki mathak ta classical language ana kitang liraba yamna magun leba yam cultural heritage yoba tradition yoba aduga makhan masamare yamna sandukpa aduma language khra di lei tok tok pa mayam si ki haina language taruk si lokhat paneba masi lokhat pa kan si da akoina manipur gi praja mayam ne expect toram base akoi gi india gi akoi gi handaki bangal lokhat pa nati hana gi 2040 habe haujage ba masi da akoina manipur gi praja ne expect toram base akoi gi india da lerip si gradation na linguistic survey of india na akoi chaliba akoi si mana volume tare chi padana ibe si da mari da chorang na akoi india da chaliba language se amana Tibeto Burman Manipuri yes masigi sina tradition ama mongoloid group mit khuba khoi kanguna lon ngangba ama amana khoi gi sanskrit ka malena ba sigi kangu ama masigi tradition ani chapa si khwai ding chawkhali ba lon se somdana sanskrit tamil aduga somdana manipuri ni habse thamjake ahum se atai ga kaya manada ke habe matam da ahum se gi exclusive ni se kari legi ha matam da mari epic haina khoi gi sairing gi form de iramba larik se atopa da leite Manipuri di akhoi gi laibu phadana akhoi gi moirang kanglero na haisina leibata moirang kanglero na si saiwon taret ibudok thangjingi lila ni hariba saiwon taret che akhoi gi hek hoba hinju na gi matam first century BC adadi irakwaduna 13th century phau 14th century phau de saiwon taret ki lila hizam ira sorry moirang kanglero siragi hizam angahana model lauthoaga khamba thubi seri ngaina akhoi gi epic ama masungba epic che akhoi gi india gi history da khwaidagi sangba lai epic mari shubada Mahabharat Ramayan khamba thoibi haibse yauri bani aduga Sikhism gi granth guru granth leiba mkhoi mari se akoi gi lai wena khwaramba akoi gi hizam akoi gi ahlamana tawirami ba khamba thoibi se 39000 lines ne mani biram sairing
39,000 line matamda GA leiba nate kalimda civilization gi hojiki modern leiba matamda adu yamna hotna birami ba adugi ancient antiquity do madu yawi na haibadu neba ngasai akhoi marup sarat na ngasai masi matang da habet tawse matamda ise laiba phadana ise akhoi pandit khental ra akhoi baji hai akhoi na to magi memorial trust ke magi library am leiba madum da ise akhoi puya mayam se aiga asigi president ori yamba tombilas ke matunda paraga leiba neba akhoi se ancient puya mayam se masi se yeng matam se aina hape akhoi mayam da su yeng han jage akhoi ancient se kam ogi akhoi cosmology पृथ्वी यूनिवर्स कमायना साई का है अखोई उद इरंबसे मसिगी बाक के कल्चर अदुगा मसेज दा अखोइना इबद माना सिनरिबा मुक्से अखोइना इसिंग ना चांबदा मणिपुर इसिंग याम तोइना थुंबल लमनिना मईना चापकदि उपाय लेते अदुबु इसिंग ना याम थुंबनिना इसिंग ना फीना सुबदा अफाफा सर फापका तकपदा पौदा करीमदा चत्तबा अदुमा मुकना इबिरंबा अदुम एंशिएंट सिविलाइजेशन लई हारिबनेबा अखोइगी एंशिएंट सिविलाइजेशन सिदा अखोइना साइ सुम येंबदा सर अखोइगी कामथिन एंशिएंट ओइगे हाय मतमदा खंबत थोबी ग तोखरो नोंदा लाइन पाखंबा हाइबे 33 AD नि चेथार कुंबाबदि इबिरमे मसिसदा खोइना लाइक अमा खोइ साइ लाइसरा फम मैना लाइक अम पाजी लाइसरा फम सिसदा इरमेबा नोंदा लाइन पाखंबा ना फम काबदा औग्री हेबि सेदु सेन औग्री हाइदि BC की मतमना चहि लिसिंग अनि ममांगदा सांबर औग्री खेंचौ काइना खोइ मखन मखन की सिविलाइजेशन की अखोगी डिस्कवरी की कॉस्मोलॉजी की सुब मयाम से मखन मखन लोइन लेरमी हाइबे थमजगेब मसी मयाम से लेरप कांसिदा 2004 दा मसी की गवर्नमेंट ऑफ इंडिया की डिसीजन दा नसाइ ओजा अनिना थंबिके दुमाइना गवर्नमेंट ऑफ इंडिया से मसागी मागी ओन कैनोदी खंगागा अखोगी मंगोलोइड ग्रुप ता लेबा मागी कल्चरल अखोगी मागी हिस्ट्री अदिगी माना पीदिबा मयाम से अमता खंगदेब अखोगी मणिपुर की सिविलाइजेशन मदुगिल अदुना 2004 दा मदुरा चलमिबा लैंग्वेज टू जेंबियो संस्कृत हाइरोने अदुगा संस्कृत हारिबा अदि अते ते मयाम से मतमदुदा अते लैंग्वेज लाई सिदा जररोय को अदुबु हाइदा यादमनिना कनारा गुंबा अते सिदे 9th century AD अदाई दगी हेना तुंगदा पंगचा चत्तबा लैंग्वेज कुमा गाक्तनी अदुगा अखोइगिदी लारिकता क्यामना लेरमगे हाय मतमना सुगुंबा आइना पुथोकचेब लाइकसे thousands ता लैयेब होजी अदुम लैदी अदु अखोइदी इवन अखोइ मणिपुरदा लैबा चिंग हाइबा जाचे चिंगजाय रो लैने एवरी चिंग दा करी उ फंगी करी का फंगी अदुगा इवन अखोइगी लायेंबगी हिदाकी खंगदे मेडिसिन के खंगदे अदुना वैदिक कनोदा अखोइने वैदिक कल्चरल वैदिक की आयुर्वेद की तंब खोपगी मसीगी दगे सब मानना इंडिया दा लैबा सिविलाइजेशन हाय तारे अहुम सी खतनी सोमदन मणिपुरी तमिल अमसुंग कैनो अहुम सिनी संस्कृत अदुना क्लासिकल लैंग्वेज ओइगे हाय तारे अहुम से नतना अतै सिदी खरखर मसा मरिंग टॉप 3 दा लैबा मणिपुरी क्लास अखोगी पृथ्वी इन मणिपुर इंडिया दा क्लासिकल डांस हायरगा मणिपुरी कथक हन लैबा स्माइना क्लासिकल लैंग्वेज दा चपताना क्राइटेरिया फुलफिल तौबदी ओजाना थंबिके दोइना मणिपुरी सिनी हाबिजे थमजगेब ओके मणिपुरी की अखोगी अतोप सिंगसिगा खितंग एडवांस ओबसे अखोगी लोयुंग बसिले सिलेन हैना 1774 AD अदुहादे इबिरमबने अखोइदी अखोइदी अतैगे खेनाबने अखोइदी लिटरेरी सोर्सेस सु लैयो हाइदि अतैसिंगसिना सुम चिन्ना सुंगाम ओरल ट्रेडिशन ओइबा अदुगा अतैसिदगी अमा खेनाबने अखोइदी मयेसिदा मयेक अमा यावरिबा मयेक हाइबसिदा हाना क्लासिकल चिंगेबा लोन तरुकसे येंबियोबा पाली ngasi changiba pali prakrit kaise moide brahmi lone sceneries whereas akhoi maitei me gase yam phatal le jarmi ari ngasi recognize story ba assamese se mana scenery se bengali script ne ba akhoi gi moide gi kam hindoge da akhoi isa gi script su lei development su lei aduga moi gi atopa skin khenna ba ngasi recognize story ba ani se da pali haiba ka prakrit haiba se masi asokan inscription da asoka gi nung da haiba se prakrit ne ba adubu makoi se ngangbi ne ba mi ngasi ama fo lei te अदुबु लोन हाइबसिदी काखत कदबनी ग्रो तगदबनी मियो बम ग्रो तबदमाइना अदुका क्लासिकल मणिपुरी लोन सिदी ग्रो तवी काखली चौखत लेबा मादि मपुंग मसेन फारगा संदुइबा अतोप मयम के खेना बसना खोइ गसाइ बजान थंबिके सुबाइना मदि लिंगा फ्रेंका नेब सपोज अखोगी अतोप लमाबदा ngang लिन अखोइ लिंगा फ्रेंका हाइबसि अखोगी मणिपुरदा लेबा जाति मखन मखन मैतेलोन सोनतब कामुसिना मोइ मसेन फाउननब ngamose लिंगा फ्रेंका ने प्लस अदरगी हेंडोक अखोई इंटरनेशनल लैंग्वेज नेब अखोगी बंगाली सिना कन्ना एक्सपांड तोतिंगादा कसार अरि अतोप तोप लम साइसिदा हाना मोइदा लेबा जाति मैम से मणिपुरी लैंग्वेज ना लिंगा फ्रेंका ओइना मखोई मसेन पाउ फाउननब अखोगी मणिपुरगी मरिगो सोइ लेंदब कामुसे एक्सपांड तोबा अदुम याम चौखत सिविलाइजेशन योबा अदुम बनी अदुगा सिगा अतेगा मानदम ने सिदि होजि होजि सु हिंगिबा
ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯆꯥꯎꯈꯠꯂꯤꯕ ꯑꯗꯨꯝꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯂꯥꯛꯆꯒꯦꯕ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯂꯥꯛꯏꯅ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯇ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯐꯪꯉꯦꯕ opportunity ꯀꯔꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯡꯉꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯔꯤꯀꯣꯒꯅꯤꯁꯟ ꯑꯃ ꯄꯤꯒꯦꯅ ꯅꯣꯏꯁꯨ ꯅꯣꯏꯅ ꯊꯥꯒꯠꯂꯛꯀꯗꯕ ꯆꯦꯗꯨꯃ ꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯑꯦꯕ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕꯁꯦ ꯉꯁꯥꯏ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ 8 ꯁꯦꯗꯨꯜ ꯆꯟꯕ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯁꯤꯅ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯉꯦꯕ ꯃꯅꯤꯄꯨꯔꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯑꯗꯒꯤ ꯁꯟꯗꯤꯞ ꯑꯗꯒꯤ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯉꯦꯕ ꯃꯅꯤꯄꯨꯔꯤ ꯑꯁꯦ ꯂꯦꯡꯒꯥ ꯐ꯭ꯔꯦꯡꯀꯥ ꯍꯥꯏꯅꯀꯣ ꯑꯗꯒꯤ why Manipuri should not be included in the 8th schedule of Indian Constitution ꯍꯥꯏꯅ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯨ ꯐꯣꯡꯉꯦꯕ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯁꯦ ꯃꯇꯝꯗꯨꯗ every MP ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥꯒꯤ 500 ꯄ꯭ꯂꯁ ꯑꯗꯨꯒ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ 100 ꯁꯝꯊꯤꯡꯁꯦ ꯃꯁꯤꯗ ꯆꯠꯂꯒ ꯂꯣꯏꯅ ꯌꯦꯜꯂꯒ ꯄꯤꯌꯦꯕ ꯃꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗ ꯃꯗꯨꯒꯤ ꯄ꯭ꯔꯦꯁꯔꯗꯨ ꯄꯤꯔꯀꯥꯟꯗ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯦꯁꯔ ꯃꯗꯨꯒꯤ ꯃꯌꯥꯝꯗꯣ ꯄꯤꯕꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯅ ꯉꯁꯤ ꯄꯨꯊꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯏꯕꯤꯔꯝꯃꯤꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯕꯁꯇ ꯄꯨꯔꯒ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯄꯨꯕꯁꯤꯗ ꯑꯍꯟ ꯄꯥꯕꯨꯡꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯑꯃ ꯌꯥꯎꯋꯦ ꯃꯥꯅ ꯅꯨꯡꯗꯥꯡꯗꯤ ꯊꯧꯕ ꯌꯥꯗꯦ ꯄꯨꯌꯥꯁꯤꯗꯤ ꯅꯨꯡꯗꯥꯡ ꯊꯧꯅꯨꯅ ꯅꯨꯡꯗꯥꯡ ꯊꯧꯗꯒꯩ ꯒꯥꯔꯤꯁꯦ ꯇꯞ ꯇꯞꯅ ꯑꯌꯨꯛꯇꯪ ꯊꯧꯕ ꯅꯨꯡꯗꯥꯡ ꯄꯣꯊꯥꯕ ꯑꯗꯨꯃꯥꯏꯅ ꯄꯨꯔꯒ ꯗꯦꯜꯂꯤꯗ ꯁꯣ ꯇꯧꯔꯒ ꯃꯗꯨꯒꯤ ꯏꯟꯊꯨꯖꯤꯌꯥꯖꯝ ꯑꯍꯜ ꯂꯃꯟꯅ ꯄꯤꯕꯤꯔꯝꯃꯦꯕ ꯃꯁꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯤꯕ ꯉꯝꯍꯧꯗ꯭ꯔꯤꯅꯣ ꯁꯤꯅꯦꯕ ꯑꯍꯥꯟꯕ ꯏꯁꯨ ꯑꯣꯏꯅ ꯄꯨꯈꯠꯆꯔꯤꯅ ꯏꯚꯟ ꯄꯤꯔꯛꯇ꯭ꯔ ꯐꯥꯎꯗ ꯑꯩꯈꯣꯏꯗꯤ ꯗꯤꯖꯔꯕꯤꯡ ꯃꯇꯣꯟꯗ ꯂꯩꯕ ꯁꯄꯣꯁ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯄꯤꯕ ꯑꯃ ꯄꯤꯕꯁꯦ ꯃꯁꯥꯅ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯑꯦꯋꯥꯔꯗ ꯄꯤꯔꯣ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦꯕ ꯃꯥꯗꯤ ꯃꯣꯏꯗꯤ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯕ ꯑꯗꯨꯝꯕ ꯀꯜꯆꯔ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯄꯤꯌꯣ ꯍꯥꯏꯔꯁꯨ ꯄꯤꯕ ꯌꯥꯔꯕ ꯑꯗꯨꯝꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯅꯤ ꯑꯅꯤꯁꯨꯕꯗꯅ ꯄꯤꯔꯛꯑꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯄꯤꯍꯧꯗꯕꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯁꯦ ꯃꯁꯤꯗ ꯁꯣꯏꯕꯁꯦ ꯁꯔ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗ ꯏꯄꯥ ꯏꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯀꯩꯔꯥꯛꯁꯦ ꯐꯖꯅ ꯊꯥꯕꯤꯔꯝꯃꯦꯕ ꯂꯣꯏꯅ ꯊꯝꯕꯤꯔꯝꯃꯦ ꯑꯩꯉꯣꯟꯗ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯊꯝꯕꯤꯔꯝꯃꯦ ꯂꯝ ꯊꯝꯕꯤꯔꯝꯃꯦ ꯆꯥꯎꯅ ꯊꯝꯕꯤꯔꯝꯃꯦ ꯀꯕꯣ ꯌꯥꯎꯅ ꯂꯣꯟꯁꯨ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯔꯦꯀꯣꯒꯅꯦꯁꯟ ꯃꯗꯨꯒꯤꯗꯣ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯁꯤ ꯂꯩꯀꯣ ꯍꯥꯏꯅ ꯒꯣꯔꯃꯦꯟꯗ ꯆꯦ ꯑꯃ ꯄꯤꯁꯟꯕꯐꯥꯎ ꯉꯝꯗꯕꯒꯤ ꯃꯗꯨꯒꯤ ꯋꯤꯛꯅꯦꯁꯇꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗ ꯂꯩ ꯃꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯦ ꯁꯤꯒꯤꯁꯤꯗꯤ ꯃꯁꯤꯒꯤꯁꯦ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯃꯤꯕ ꯑꯁꯨꯛ ꯏꯅ ꯆꯍꯤ ꯂꯤꯁꯤꯡ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝ ꯌꯥꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯆꯍꯤ 2,000 2,300 ꯆꯪꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯅꯣꯡ ꯅꯤꯅꯤ ꯅꯩꯅꯕ ꯌꯥꯔꯣꯏꯕ Okay.